CBS na lawba class 10 amasung 12 ki exam ngi matam lauthokre class 12 exam na mathang sai February 15 dagi April ama phawba sathagani class 10 ngi na February 19 dagi March 9 phawba satharagani Lob tarahom dagi apun ma join committee na lalba class 10 amasung 12 ki exam sing loidri phawbada isai nomai film amasung lila drama khak natana hausi tawba phawba lepinaba appeal tawrakli Rafael aircraft kuntra truk leiba ki matang da BJP na senja thumja tawi haina maral siradana ngasi Imphal da Congress party ki thomi singna wakat khomsat satkre Chief Minister Nong Thoma Birengi Ming Makhada Social Welfare Department madi District Administration na hakthengna na satuna wahimam samungauda mateng pangkre Amasung Crystal Lining Surfacing Asoba Komei Christmas Harau Tayamna Pangthong Nanaba CM Saba Loikre Governor Chief Minister Yauna Maikai Kayadagi Lepa Paujel Pirakli Mayamba Kurumzari Adomni Ambiri Basi Impact News ni Ai Takhilamam Siam Kanai na Hauzik Pungzasi Pawbagi Maruba Pausing Miam de Pizari Central Board of Secondary Education CBS in Aloba Class 10 amasung 12 Board Exam gi matam lauthokre Board asin Aloba Class 12 Examination na mathang sei gi February 15 dagi hauraga sahi adugi April ma fawba sathagani Class 10 gi exam na mathang sahi gi February 19 dagi hauraga mathang sahi gi March 9 fawba sathagani hairi Exam asi matam asi atopa competitive exam singa phangjinadaba mawongda board asina semani hairi exam asi ayuki pung tara makhai dagi hauraga nungtil pung ama fawba pung ama makhai fawba sathagani suhairi Mairu singiluf mama mapawi bu singiluf amasung isai nomai film amasung lila drama ga marilena balup sing yawba tongan ba luf tarahum dogi apun committee ama semdana lakliba class 10 amasung 12 ki exam sing ase loidri phawba lekai da isai nomai film amasung lila drama khak natana hausi tawba phawba lepiyo haina committee ase ki maikai dagi appeal tawrakli kariguma yanari bo wafam ase ki wangmada thabak tawrakpa sing committee asina taraina lawroi haina su thamlakli ngasi Manipur Press Club ta pawmis unabada lup tarahom doi adugi apunma committee oriba Joint Committee on Restriction of Entertainment Program gi convener Sagurakpam Sumati na Fongdorapada exam thagadoriba haurakliba mahiru singa segi khanduna isai nongmai na singba singa komai singa si lepnanaba warep laurakpani loinana mahiru singi khanbiduna yausang komaiga mari lenana yausang namit mangani khak natana atop namit singda thabal sombidana basu miyamgi pongning singsilakli lup tarahom doi aduda mahiru singi lup singoina emsu desam msf suk ems aisf ssum amasung ksni loinana atop lup singaduna All Manipur Students Guardians Association Amik Film for Manipur Manipur Sumangla Council amadi All Manipur Sound System Association ni Organization tarahumdoi asina pullaga committee ama semaba matungda akhoi lakadoriba exam sing asigi oina yenglakanda akhoi January gi tang 18 dagi hauraga kumai harawo khudimak lepinaba Manipur gi miyamda appeal tawjari aduga haibe exam sing asigi manungda matam 9 dana leptana akhoi gi Manipur da akhoi sandal lambi ama oina satharaiba hausi sing asisu lepiyu class 10 amadi 12 ki parikha sina hek loiba numituda adugi parikha hek loibaga akoina lepminnariba harau kumai ase adumak open tawjagani Kumjali sing tara nipa tara mapangi OBC pre-matric OBC post-matric scheduled caste pre-matric scheduled caste post-matric amasung EBC post-matric scholarship ki online application thajinbagi matang sahigi January tara fawba sangdokle haina Directorate for Welfare of Other Backward Classes and Scheduled Caste na thadorapa sirlamada khangalakle Rafael aircraft kuntra taruk leibagi matangda BJP na senja thumja tawi haina maral siradana ngasi Imphal da Congress party gi thaumi singna wakat khongsat satkre
India sinba thungna sangsilliba khongjanggi manung sanna Manipur Pradesh Congress Committee MPCC na sinduna khongsat asi pangthokibani khongsat asida hanagi Chief Minister Okram Ibobina Center da leriba BJP na lusingba India lengak asi lebak asigi khwaidagi wangba wayel loisang Supreme Court ta fawba oidaba ngangba party ni haiki BJP lengak asi democracy gi wahan thok khangdaba makhogi mathakta misa miyamna hainingba haiba yadaba party ni Rafael aircraft ki matangda Controller and Audit General CAG ki report piraklaga amadi Parliament Public Account Committee PAC examine tawraba matungda maral laibadu khangdoknanaba honasi haiki Supreme Court ta bhawa lana lamjingaba ngamaba BJP led NDA government he sadharon praja sing ladi kadai phang ngamgani moina machin thiba ngamgadaba nang thak tawgadaba madugi asengba hairoga threaten tawba sidasu tawrena press ki noi kolik ama tawda tawsi prithiri mafam kuding chatgadabane adu sigumbasi Chief Minister da woyu Prime Minister woyu democracy satpa matamdadi moina hainingba chainingba moina chairiba hairibado women ki spokesperson amana mana Manipur ki Chief Minister da Prime Minister has the lali magi allegation si lali and singon gadamne or party ki meme singo gadamne kayang kuina haini mana haina si handaba targati democracy wahan hokre democracy si thopjan garji Manipur University of Culture bo mapung faba university ama oina atuba matamda miyam uba fangalagani haina Manipur University of Culture gi Vice Chancellor oiriba Art Culture gi Commissioner M Lakshmi Kumana Fongdokre wafam asingasi Kongpal da leiba Harimati Dance and Music Center gi nifu taruk suba mapok komonda saruk yaradina Fongdokibane mangna makhata na haikibada Manipur University of Culture gi complex ama sana ba mafam leitabana awada pakaya leramba adu Imphal East gi Nomai Sing gi wakha area da lam leire hairiba mafam asida sengot sagalaba matungda university gi waliba khudimaksu tapna mensilagani amaromda Manipur gi tongan ba school college singsu ing kumjali sini taramapan kungi academic session nangnanaba thangta jagoi isai yauna tongan ba subject mariki oza launanaba laingak na khanaba loinana mahak na makhata na fongdoki ngasigi foundation day gi thoram asiga manung sanna en harimati na iba arang phamgi mathau kobalarik ama fongbaga loinana nitya ras hariba Manip classical dance asisu miyamda utki Hana this clarity leramdaba Ministry of Culture chaloga UGC chalu harakpungba UGC chaloga na HRD chalu haigumba ko adumaina university habam jawbani ko khoi clarity dum leire aduna khoi once khoi lamgi issue once settle torogadi will be approaching one after another maru in infrastructure the faculty and in a big way khoi gi whatever grants we can get adugi poto khoi same salary Laivasigi mafam sinba thongna pangthoknariba National Consumers Day lamdamasidasu Consumers Club Manipur sinduna nomagi oiba consumer awareness program ga loinana palon thorum pangthokre ngasi palace compound da laiba lamyan ba sanglel da pangthokiba thorum aduda Act and Rules of Private Nursing Home and Clinic and Manipur Medical College amasung Consumer Protection Act 1986 ki matangda wangangloi singna wafam kaya thamnaki loinana consumer singda aina piba matik mangam singi matangdasu miyamgi minnakong oinanaba wafam kaya thamnaki Orissa gi Katakta gi Azad Hind Government lingkhat ki basai humtra manga subaning sing thoramga mari lenana lakliba rally ngasi moirang da thungkre Katakta gi moirangi INA complex fawal lakiba kongsat wokpagi thoram adu INA Japanese Reception Association Maibam Lokpaching Lions Club of Oinam Lions Club of Nambol gi kusam naduna pangthokpani thoram aduda Second World War gi Maibam Lokpaching da leiba laikhidraba lanmi singi khobamda haikal lekat tamduna ikai konabasu utki
Imphal East District Manung Sanba Wangkhaida Laiba Eden Public School gi Annual Day Celebration gi Thorum School Asigi Campus ngasi pangthokre ngasi Thorum maduda ya School Assembly Constituency MLA Saita Barta School Asigi founder KT Singama Sung Principal and Elizabeth na Daista members ngoina saruyake School Asigi Sai Khudingi oina piba and Thoiba Meritorious Award School Asigi Class 11 Tamlibi Mahiroi Bidyarani Konsamda Kusinake Sahi khuding school asigi oina mahiru sing the piba scholarship sahi lising tara nipangi oina class 12 fawba da leiba school asigi mahiroi kunthra tarukta kusinna baga masung mahiru singna makhal makha kayagi cultural program sing pangthokpana thorom adugi mapungiba saktam sing oiki Domestic violence and drug abuse haiba theme da nomagi oiba legal awareness program ama Moirang Kendra Manung Sanba Kwakta Baza Community Hall da ngarang pangthokre Manipur State Legal Services Authority Manipur gi miang makhada District Legal Services Authority Bishnupur Legal Aid Clinic Kwakta na puna sindana pangthokki batharam aduda domestic violence ki maramda advocate TS Sudi Maiteina amasung drug abuses ki matangda advocate TS Akup Aimolna resource person sing oina wangangki Manipur laingakna kiso sanbo NSA pansinduna phajin khibagi thaudok ase Indian Constitution gi freedom of expression bu singnabani haina all Manipur Students Union MSUna Serolaman haire Serolasina makatana court bel piduna Thadokraba mioi amabu laingak asina ngami haibagi matagom NSA panba si athuba matamda kakadabani karigumba kaktabana taragadi MSUna miyamgi miobagi hak kidamakta khongjang kaya sangsilagani suhairi Thawal Turelgi Paringda Langoi Piapamadi Chamagi Tabak Satabana Maram Oiraga Turel Ising Asi Mot Anbana Turelgi Mapal Tangliba Miam the Sauna Awa Saiteng Piriba Asida Manipur Langakna Mieng Sangbinaba Mafamadugi Miamna Poning Singsilakli Ngarang Thawal District Thawal Kiama Masang Moising Miamgi Oiba Mifamama Kiam Laitagol Lampak the Pang Toki Bagalunina, Tawal Turil Dagi, Langoi Piakpagari Sing, Tingbagi Kongjang Yauna, Hiramasida, Langak na Sabsaba Tabak Ama, Lokat Pinaba Warip Sing, Lokre. Thawal District Lilongi Mafam the Laiba, Anganwadi Workers, Helper Asa, ICDS ki, Supervisor Sing, Club Kimu Sing da, Beti Basao, Beti Paraugi Matangda, Kanganabagi Thorum Ama, Pang Tokre. Thoramadu District Program Office Thawal amasung Nehru Yuva Kendra NYK Thawal anina punna kusamnaduna Lilong Hangam Thabi Community Hall da pangthokibani Thoramadu sar yakiba wangangloi singna angang poktringaida nupa nupi khangdokpa asi ayengi mayoktani nupa nupi khangdoklaga nupi singbu manganbana ngasi nupi gi masing asi hantarakpagi asoba maram amani asigumba ayengi mayokta thabak tawriba sing asoba dandi Lai Haibasi Kautok Pigano Hainasu Wafam Kaya Tamnaki. Masai Sahi Marfum Dorum Surabamioi Ama Kong Manande Mamlaikaida Lamang Dunalemle Masana Fongdoraki Matungina Mioi Aduki Maming Maibam Binoi Kawi Tronau Bidagini Haire Maki Mari Matamadi Nagamamioi Singi Mari Makong Amata Kangdrabami Asi Hausi Porampat Police Station the lady Kanagomana Mio Asi Kangbirabadi Porampat Police Station Lakpinaba Police Station Asigi Dagi Pamba Pau Omana Pauzilakli Hausi Matanga Swaida break Matang Lozage breaking Matungda Makal Kayagi Asa Tak Potok Liba Likla Bakery Anova authorized retail agent exclusive outlet among Asi Sagaman Salam Laikai the Hangdo Kibaki Pau Amadi Manipur mas maling tongan ba ipaw sing pudon laksage impact news po meng ta lebi break matungda taran oksari hosi makhata ba paw mo miam de pizari makhal kayagi asa tak puthok pada lamdam asigi mangzil thaba company ama oiriba likla bakery gi anoba authorized retail agent gi exclusive outlet amangasi sawalman salam laikai da hangdokre Hairiba LD Enterprises Kauba outlet asi likla gi
brand ambassador su oiriba Manipur film gi saknai de actress Bala Hizamamade Likla Bakery gi managing director Thangjam Joykumana hangdokibani loinana ngasidagi haudun Likla Bakery na putopa makal kaya gi asatak sing miyamda phangan bahokre Authorized Retail Agent Exclusive Outlet asi hangdopagi matangda LD Enterprises ki provider RK Donina phongdokibada lamdam asigi miyamda mahau leiba amasung haksangda sokloidaba makhalgi chinjak phangananaba pandamda exclusive outlet asi hangdokpani su haiki consumer singju habdi hakchang da phagadaba pochen na yekpanina sigumbaje adu khatane na hajane sida koina kanaba pige khali se main oina customer sing consumer sing ai tare hana atopa mafam da chalaga saramba myam se koina khatang khudong chaba satisfaction habdi chat chok chajin gi matang do ga chu hajine koi babje deliver tobu ki yengba ngambagi adugi akhoirom dagi happa ngamnaba hangjarap Hojita phamba pawamagi matungina Kishore Chandra Wangkhem Sabu Manipur government na fadun NSA phajin khibagi matangda tongan tongma maikai kayadagi media house na tumina letho yabagi matangda ngasi si edita skill Manipur gi mifama mapang toktana waref khara laukre waref singa dugi manungda Kishore Chandra NSA gi makha diten tawkhibagi matangda media house singda thamnarli ba pian da wafam singi matangda sengdok paina yanakre ani subada Kishore Chandra ba phakhiba ma de NSA gi makha da deten tawkhibagi matangda thopa thaudok singi paw media house singna cover tawtuna lai makha tana su tawkhigani karigumba sitananda ba yaukhibna basi yai hairi Kishore Chandra gi matang edita ama yauna miyam ama NSA de deten tawba laikre matam aduda media house singna lawkiba ware phirep ngasi su media house singna lawduna lakli masilamda masigi miyam na yabiduna lai media gi miyai orabasu media ga mari lenada ba thabak tawrpa matamda mari leba singna thabak lakhotpada media na karisu tawningai leiti su hairi hauzik makhata ba pawda Chief Minister Nongthomam Birian gi miyang makhada wahengmam samungauda Social Welfare Department madi District Administration gi makok thongba official singna hakthengna na satuna mateng khusinakre Chief Minister Nongthomam Birian na wahengmam samungauda piba sel gi mateng adu Chief Minister gi manau nupa madi isam gi hana gi President Nongthomam Rajendra na khusinakibane wahengmam samungauda District Social Welfare Officer Bisnupur W Zotisna handicap certificate supiki pokpadagi hagot kangkhat pangamdraba wahingbam samangau Manipur lainga ki makhada leiba marinaba department singi khudong saba kaya kuiraba matamasi phangdana lakpane samangau na housing scheme gi khudong saba phangle haiba wafam laikrabasu elected members singna pungning sangba watpadagi ngasi phawba matam kayadagi semjinba ngamdraba khangpok sangda lerakibane Pawmi singda Bisnupur district ki DC in Sas Gojendro ning thousand na phongdorapada Impact News na wahengmam samango gi matang da paw thadorok pagaloina na Chief Minister na akhanana hairakpadagi Social Welfare Department madi CMO gi official singaloina na lakpane Chief Minister gi sotharaba singi tengbang gi makhada disability gi lupali singama changwa gi pension gi senpham Prime Minister Awas Yojana gi makha gi housing scheme gi khodong saba fangalagani loinana job card amadi AAY card gi matangda allegation lakliba asigi matangda athubada District Program Officer madi Supply Officer singdagi report kauraga kari excel lakhotpa yabagi haibadu yengsalagani haibagi thajabasu piki nahan Impact TV da pawam lakpadagi sigumba laire haba tabadagi yamna pukning nungsiba mawang amada koigi tamo samungona lai haba tabadagi Honorable CM gi initiative makhada sumaina lairaba singbu magi pukning da nungai taw phawbudugi yam thuna taw harakpade akoise hobe hojik senjarakpasida mayam social welfare madi CMO Chief Medical Officer ki tarap tagi ngasigi certificate piriba loinana social welfare tarap tagi akoigi in 1 or 2 days da working 2 days da akoigi wheelchair pinaba so akoina sum khana jaraga tawsena khanjari maramdi ma se satpa ngamdabnena then atopa allegation akoigi magi chengumba phana phangamdaba adagi job card kumba da ketang allegation khara leibasi so ai hojing maksa saraga ai magi allegation singse kari leibano habado program officer da adedi district supply officer da ai ngasi ma inquiry tawjage khali aduga ai photo kapa pujare hojiki yumje manung pan ma de sakhum kai ga ahoba mayam jai photo ka pujare ai ngasi mak official bada ai PMAYG gi list ai kokhatsaraga simbasu athu matam dai tawna bai honna jarani
Nakalaboromda wahayngam samgauna Manipur ki Minister ki miyang makhada department kaya ki official sing laklaga mateng pangbirakpa da apen ba fongdoki matam kaya thajabat mangdun lelaklaba matung ngasidi hingning ba fauri hainasu wahayngam samgauna phongdoraki ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯇꯧꯕꯁꯤ ꯑꯩꯗꯤ ꯁꯤꯔꯒꯦꯕ ꯈꯟꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯁꯤꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯁꯤ ꯆꯥꯎꯊꯣꯛꯑꯦ ꯃꯌꯥꯝꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯍꯤꯡꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯑꯩꯁꯤ ꯁꯤꯔꯁꯤꯔ ꯍꯨ ꯊꯛꯑ ꯁꯤꯔꯁꯤꯔ ꯑꯗꯩ ꯏꯆꯥ ꯑꯄꯤꯛꯄ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯒ ꯕꯕꯥ ꯃꯁꯛ ꯈꯪꯍꯧꯗꯦ ꯍꯥꯏꯅ ꯑꯩ ꯍꯤꯡꯗꯅ ꯀꯞꯇꯅ ꯂꯦꯜꯂꯕ ꯄꯨꯟꯁꯤꯅꯤ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯊꯨꯀꯠꯄ ꯑꯃ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯏꯆꯥꯗꯨꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯏꯆꯥ ꯎ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯕꯤꯗꯅ ꯃꯌꯥꯝ ꯂꯥꯛꯇꯅ ꯊꯝꯕꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯦ Mangal Rural Yelomi Enterprises na Susambu District ki manung sana laiba Nungathang Tampakta Mangal Rural ki Yelomi Enterprises na laptop tara humdoi mobile tablet ani ka lunena Sier Nipan amaga seluna lupa lak amalising kulom gi polam sing kulasigi sip ki kuthang da kusinakre Panbayabadi Hoki Balising ni Tara Toreta Notice State Singi Marakta Ahanbo Oina Shad Sama Computer Literacy Oiba Village Ama Mangal Rural Yelom Enterprises na Putopa Ngamkrabani. Senior journalist Yendrembam Mangi Ningthauzana Haukiba December Kunda Infalgi Pauna Bazada Laiba Mahaki Yumda Laikidabada Itidasgil Manipurna Cherolamada Awaba Fongdorakli Lunana Imu Manungi Awabadasu Saruk Yari Hairi Panbayai Senior journalist Yendrembam Mangi Ningthauzana Hinglingi Matamda Manipurgi Media Housing Huel Lampau Isel Express Matamgi Kairol Kanglai Paki Mayrana Singba Singda Tabak Tarumadanatana Mahakna Laikidraba Matamda Nungtilgi Pause Pandamgi Dex Editor ama oina thau purami Crystal Lining Sarpas Purup Singi Yamna Maru Oiba Thorum ama oiriba Christmas kumai lakpag iroinana Malemgi Mafam Atay the Pangtok Nabagum State Asigi Singamasung Tam Animakta Kundariba Crystal Lining Sarpa Purup Singnasu Christmas ki Thorum Pak Sanna Pangtok Nanaba Sem Saba Loikre State Asigi Mafam Kayada Kundariba Crystal Lining Sarpa Purup Singna Yumthong Kudingda Amadi Mananapa Labor Sir Singda Dharmagi Oiba Lining Lai Solgi Thorum Sing Pangtok Nabagi Damakta Susem Sandari Yumthong Kudingda Amadi Sir Singda Christmas Upal Sing Hindun Amadi Ningthina Laiting Laba Mangalgi Thongmoi Sing Thanduna Lining Asibu Pamjaba Pung Kudimakna Fazaba Pizol Setuna Sir Sing the Lining Lai Solgi Thorum Pangtokli Manipuri Governor Nazma Haftulana Christmas Kumaina Lakpada Lamdamasiki Mia Marwena Crystal Lining Satpasingi Mapamda Ibapausel Pirakli Governor Mahaki Pauselda Jesus Asi Nungsi Sana Laminaba Ngakpi Haibaki Pausel Puba Laipok Amane Komai Asina Lakpa Jesus Natakpi Tambiramba Lambida Satuna Nungaya Fava Nungsi Sanaba Madi Amata Oina Laiba Ama Oilasi Suhairakli Crystal Lining Sarpasing Asoba Kumay Ama Oideba Christmas na Lakpada Langak Amadi Si Minister gi Maikay Dagi Miyam da Ipapausel Pirakli Kumay Asin Lakpada Lamdamasigi Sing Tam Anida Punna Kundaminariba For Masel gi Marakta Hena Nung Si Sanabagi Mari Purapo Oidasano Haina Si Minister Nong Tumambide na Fongdorakli Ngasi Si Minister Secretariata Pangtopa Pangmis Ngunabada Si Minister na Kumay Asida Lamdamasigi Miyam da Tagadaba Awana Amadi Thowaningdaba Thodawa Thoksing Kokpiduna Tangdu Laitaba Masung Sapat Lamzelda Yang Sangsin Mangamba Kunai Ama Oidasano Haiki Nakalamaromda Guinness World Record attempt Toba Oinapung Amada Knuckle Push Up Lisingani Chani Subna Ani In Kiba Kwakaitil Konjang Laikai Yambem Gobingi Taunaba Susi Minister Tagatki Panbayai Ngasi Yambem Gobin da Nipalak Sub Oina attempt Taukiba Knuckle Push Up Asida Malemgi Oina Hanagi
Guinness record asi Pakistan masa amana pung amada listing ani chama humudra manga pusap induna record thamkhibani makumba naharul singh asi yokhatpo oina lenga ki maikaidagi incentive piba natragana lenga ki service phawba piba yabra haibadu khanaragani hainasu sim minister na phongdoki Manipur state sida leibiriba Christian dharma satpa iselinauk singda sarkar sigi maigidagi amadi aisa gi maigidagi sugumba Merry Christmas wish mayam da pije bagaloinana Jesus Krishna lak bagaloinana lamdam sida akhoi jati akhoi masel gi marakta hena chesan ba nungsi sanaba amato begi wakhalon bibiramba aduna leiminari ba akhoi sahi sa kya dagi nungsi sanara leiminaraba iselinau singdam da leiba punamak amato oina akhoi hingminana bagi blessing nijahuba bibiramba oisino aduga loinana awana taba thoningdaba thokdo wathok thoktaba aduga tholakadaba phatanungda punamakdagi ishwar mana lakpasida mayam punamakpu kanbiramba ngakbiramba ohenbirasanu haidana ai ishwar mifamda sunijari loinana miyam punamakta amuka hanna shanti chawkhatpa nungsinaba amato bi wakhalanu session halalsi haidana mayamda wafam khrasi thamjabani Christmas amadi anoba sahi lesuni tarama lakpada Forest and Environment Mahut Horticulture and Soil Conservation Minister Thaunawjam Siam Kumana yafa pauzil pirakli ngasi News Secretary laiba Minister da Office ta pangthoki bai pauzil pibagi thoram da Minister na hai Christmas amadi anoba sahi asina lakpada lamdam asida lairiba furup singi marakta nungsi sanan laiminaba sakwat thorangi lamda hena khumang sausin mamadi ing tap lamdam mama oiminarsi hainasu pauzil piki popisi paksa to kodem sim setoroga hon ni paina manghal kan da koina mati su pangi apil manipur da tangdu leita ba ingtha ba kanu ki khena ba thamda ba za bisa khaida ba purapu de sunu amadi manipur gi anauba asake ama popisi kristna magi christmas magi mapong numi palan to basida thoidok mangol piram duna manipur ingche pu de sunu haiduna ai Manipur ki media ki kuthangda Manipur ki prajada amadi maruina Christian dharma sapiriba mayamda pogil si pijari popisi paksa to kodem Amaromda lakaduri banu basai asida Manipur ki tampak lamda lairiba maruoiba singda paktak nana u thaduna Forest Department na umang kaya semgalagani hariba thabak asida miyamna mateng pangbiyamadi umang wamang kokthokpa lamlak ki sa usik harpa lepina ba miyamna appeal tawki Nakalamuramdan hausi Manipur ki singi mafam kayada umang koktoktuna popi thabagi thabak asi thingnana ba sinpham asigi mahut sinba longmi singna tawiyaba anoba kari thaurang lokhatpa yabagi haina impact news na hangba wahangabagi pakhumda minister na hai Manipur laingakna matam punamakta miyamgi damakta lairi singi umang sing koktoktuna popi pami thariba longmi singna sinpham asi thadok piu madugi mahut Manipur laingaki Marinaba Mui Sing Unabiu Makoigi Damakta Mafam Aduga Sanaba Tabak Sing Paikat Naba Manipur Lenga ki Horticulture Department Forest Department Madi Agriculture Department na Matam Punamakta Taurang Tauduna Lairi Haina Fongdoki popisi paksa to kodem sim setoroga hon ni paina manghal kan da koina mati su pangi apil tawi simi onem simi sana ko apil tawi adu husik sida popi dagi hena phaba pesa hena phangda por mayam do Forest Department da Agriculture Department da Forest Department da Medicine Plan mayam laiba mayam da koi tan handak sahi 19 dagi phachana hone do laiba media ki kuthang da hairo popi tharma mayam singa su anthak ki mayam singa su department da si ilaka da koi khangadam department da si edu ibiraktradi popi tharje kana no we don't know Christmas kumene lakpada Works Minister Thongam Bisus na Manipur miyamda maruwain crystal lining sarpasingi maphamda epapauzil pirakli Jesus Christ ki ngakpiba nungsiba thaujal ingthaba amadi kathokpa adu kumai asina lakpada aikoi punamak nahunana ningsinghanduna ngakna satnanaba honaminarsi hainasu mahaki pauzil na makatari Christmas kumene lakpada International Peace and Social Advancement amasung Manipur People's Democratic Front MPDF Manipur Pradesh Congress Committee MPCC ki President Tian Hawkip Hanagi Deputy Chief Minister Gai Khangam All Manipur Students Union AMSO Democratic Students Alliance of Manipur Desam Yaungna tongan thadorapa Serul Singda Lamdamasiki Miyamda epapausel pinarakli
Social Welfare Minister Nemsa Kipjena Christmas kumay na lakpada lamdam asigi Christian lining sarpasingi mafamda papauzil pirakle Minister na mahaki pauzilda Jesus Christ na takpi tambiramba singdu Christmas kumayda nahunana ningsingbani kumay asina lakpada nungsi sanaba isnenaw oibagi nungsi mari aduna punduna thamba oirasano hairakle Christian lining sarpasingi khwaidagi sabu kumay Christmas na lakpada Aina Thinkraba Laluluf Revolutionary People's Front RPF na epapauzil pirakli Laluluf asina thadorapa sirlamagi matungina Jesus Christ ki maruoiba pauzil di Malem sida ing tapna nungsi sanana hingmina bahaibasine Christmas na lakpada Manipur isilnaw sing punamaki mafamda ing tapa tangdo laitana nungsi sanana laiminaba oirasano hainasu makatarakli Hauzik sanamagi pau Taranithoy subam Manipur State Lecta nako namun mapalamasung traw kwa kaithelani mai pakre ngasi sathariba lek asigi sanakiba humhumdolek suba matchda nako namun mapalna nisa thangmaiban mapanjal ani amada maithiba piki match asida mai pakraba nako nabul mapalgi sandaroi en tomnau amasung Muhammad Rohit anina match asigi humadrani panamasung mafutra suba minute sing da panjal amam sankhiba golena maithi hauraba nisa thangmaiban gi amata ngairaba panjal aduna match ki Yangkai manga suba minita sankarna sankibane sathariba Manipur State League asigi ngasi mapal kangjibong na sanakiba aroba liktana traw kwa kaithel gi sanaroi Prince Wills Emeka amasung Peter Saming tangan na match ke kontrani thoi masung marifu mapan suba minit sing da panjal amam sanduna YPHU lalambungbu panjal ani sino da maitiba PK Kumoksam Ingosa Memorial Trust ki senang makada All Manipur Football Association ampana senduna Manipur gi maming lairaba Football Club tarani thoi na saru yaduna mapal kangjibung da makata na satharakliba State League asigi makata ba knockout match sing tha asigi kontretagi sanaba hawragani Tara Suba M. Ravi Chandra Memorial Football Tournament LLK Karama Masung MPSC Pangai ani tournament sigi quarter final sangmangam kre ngasi knockout basis ta sathariba tournament sigi ahanba pre quarter gi match aduda LLK Karamna NSSA Pungdong Bambu Panjal ani sino da maitiba piki Sataraliba football tournament sigi ngasi sanakiba ani suba pre quarter gi match tana MPSC Pangaina LFC Langthabal bu yama laksana Panjal tara amada maithiba piki tournament sigi quarter final sangraba MPSC Pangai gi sandaroi tombana match ki ani tara tarok tara taret tara nipan kunma thoi kuntarok masuk kontre suba minute singda Panjal taret nawbana match ki tarok amasuk tara mathoi suba minute singda Panjal ani aduga match ki tare suba minute na kirana Panjal amagasan mangam kibane M. Ravi Chandra Memorial Trust ke sedang makada Kiangai Ideal High School gi sanabungda football tournament asida chathriba football tournament asida Manipur ge tongan ba mafam singda gi lakpa team tarani pan saru yari hayeng sanaga da tournament asigi makata ba match ani leiri Nipan Suba ke Karnajit Singh Memorial Second Division Football League Pamyal Pasoi masung SDC Samurawani mai pakre ngasi tournament asigi BMSC Tabungkho ki sanabung da sanaki ba football league asigi ahum suba lekta Pamyal Pasoina MTSU Malom Panjal ahum sino da maiti ba piki football tournament asigi ngasi sanaki ba mari suba lektana SDC Samurawna WSC Ngairang ba Panjal mari sino da maiti ba piki Imphal West District Football Association gi miyang makada pangthok liba lik asida team manga na saru yari tha asigi kuntarukta sanagada ba manga suba likta SYPA awang sengmay amadi SDC Samurauga taruk suba liktana Pamyal Pasoi masung WSC ngairangbam anina lamba taunaragani Humhum doi suba Sar Swasan Singh KCSICB Memorial League knockout Open Kang Tournament LSK Wangoi Kangkun mai pakre ngasi tournament asigi group A gi sanaki ba manga suba league match aduda LSK Wangoi Kangkun na Wangoi team bu B Kangkut pu Panjal kuntra tarahumdoida maite ba PK Manipur Kang Association gi miyang makha da Singjamai Kang Association sinduna Singjamai singa matakta laiba Association asigi Kang sang satari ba Kang tournament asida Manipur ge tongan ba mafam sing de lakpa Kang khut tara amas na Kang ani thong na khaidoktuna saru yari hayeng sanaga da group B ge taruk suba lekta NBKA Nambol team A amasung Nikon Kang khut Nilakuthi ani lamba tongdaragani
Taratruk Suba Manipur Veteran Cricket Tournament YWC Langthawal Final Sankre. Ngasi luang samam da laiba luang pokpa cricket stadium da sana kiba cricket tournament asigi ngasi over kontra da lamba taunaduna sana kiba ahan ba semi final gi match adu da tos ngam kiba champ khagim pali na vetting hana sana ki warip lauki ahan ba vetting sana kiba sem khagim pali na match asigi abib over kontra da wicket mapan turaga run sama company pa lobangam ki match asida sem khagim pali gi batsman Robinson na run kontra homdoi aduga ratan na run kunmanga lauki match asik ani suba batting sana ke ba YWC Langthawal na match asik oba kumapan ga ball ahumda wicket taru khak turaga run sama hopa mapan lauduna match asik wicket mari da mai da bibangam ke inning asida YWC Langthawal ge batsman Samananda amasung Sasikanta anina run yankani panama surani pu lauki match asida YWC Langthawal ge all rounder Sasikanta na wicket ahum amasung run nipu lauduna man of the match ta ke Manipur Veteran Cricket Association Sindhu Satari Tournament in Manipur ke tongan babam sing da lak patim tarena leg match sing da athoyen tanari hayeng luang popa cricket stadium sanagadaba ani suba semi final da napsa kha Imphal amasung Cyclone Thangmaiban ani lamba taunaragani Kwa Kaithil Konjeng Laikai dagi Yambem Gomin Nangasi Guinness World Record attempt toba oina pung amada knuckle push up lisingani ga chani subna ani incre ngasi konung mamang da laiba Radiant Fitness Center da pangthoki ba Guinness World Record attempt toba aduda Gobin pung amada knuckle push up lisingani ga chani subna ani inkiba asina House Malemi oina Pakistan masa amana pung amada lisingani ga chama humdra manga push up induna Thamlamba record adu thugai kre ningsingba yabadi Yamim Gobin mamang da su tongan bama sana makal taruk amada su Guinness World Record attempt tawkrabani House arubada maruba pawman pizari CBS na loba class 10 amasung 12 ki exam gi matam lauthokre class 12 exam na matang sahi February 15 dagi April ama phawba satagani class 10 gi na February 15 thoidagi March 9 phawba pangtholagani Lup tarahum dagi apun ma joint committee na lakliba class 10 amasung 12 exam gi yenglaga exam loidri phawba isai nomai film amasung lila drama khak natana hausi tawba phawba lepina appeal tawrakli Rafael aircraft contract ruk laibagi matang da BJP na senja thumja tawi haina maral siraduna ngasi Imphal da Congress Party thomi singna wakat khomsat sakre Chief Minister Nongthom Birengi miyang makhada Social Welfare Department amade District Administration na hakthengna na satuna wahingmam samungawda mateng kusinakre Amasung Crystal Lining Sapasing Asoba Kumai Christmas Lakpada Harau Tayam na Pangtok na Nabasem Sama Loikre Governor Chief Minister Yauna Maikai Kayadagi Epapauzil Pinarakli